ताबिरो खाइपुनो पु इमेज टीवी तराम अक्चबग लोइना ब्रजेश कुमार ना खुरमजरी ngasiगी मरोइबा पाउदा थंगाल बाजार करी ओइरकनी हाइबा तंबंगम दब फिल्म अमद लेरी हाइना अखोइगी अपुनब सक्तम के प्रेसिडेंट हावम चित्राना फोंदरोली पीपल्स म्यूजियम कक्सिंगी निफु मरिरक सुबा मपोक कुमन थोरम पांगथोखरे जिरीवामदा मियामगी नुमित पांगथोकपग लोइना महिरोइ सिंगदा स्कूल यूनिफॉर्म अमदी लाइरिक यंथोखरे लोइना गाजा सीज फायर अमा इजराइल कैबिनेट ना अयाबा पीखरे मपुंग पाउ लोबिरसी अखोगी अपुनब सक्तम थंगाल कैथेलगी मरिरक सुबा फाउंडेशन डे थोरम ngasi मणिपुर प्रेस क्लब की थांजिंग हॉल द पांगथोखरे थंगाल बाजार करी ओइरकनी हाइबा तंबंगम द फिल्म अमद लेरी हाइना अखोगी अपुनब सक्तम के प्रेसिडेंट हावम चित्राना फोंदरोली थोरम अदुदा मणिपुर यूनिवर्सिटी की डिपार्टमेंट ऑफ लॉ की हेड डॉक्टर युमनाम प्रेमानंद लेकोल की प्रेसिडेंट डॉक्टर खोमराम सुबदनी ना थोरम की मरु ओइबा अथोइबा मिथुंगलेन ओइना सरुक याखी थोरम अदुगा मरी लेना हावम चित्राना मखाता ना फोंदोरकपदा थंगाल कैथेल की फिल्म असी ngak सेंदुना थमननब पांदमदा हाइरिबा लुक असी कनामतगी मतेंग लौदना अखोइ खरना पुंदना हौदोरकपनी थंगाल बाजार की हौजिक ओइरिबा फिल्म असी अवाबगी मसकनी इपू थंगाल की मिंग लौरगा थोलिबा थंगाल बाजार असी तुंगदा करी ओइरकनी हाइबा खंगदबदगी फिल्म अमद लेरी ओइरकले फिल्म असीगी दमक लुक असिना पाइखटपा याबा थबक थरम सिंह लेपतना पाइखलखिगनी हाइरी अमदबदगी अखोइ तुंगफम मंगखतंगी इचाइ नाउजिंगी दमकता सेमा मसी हेना बसी तौजन के थबक थरम मुखा अखोइ पचली अखोइ कनाबम दे लुपाम खाइगे अखोइ मेंबर सिंगना अंगम अंगम खरा पुथोंनरगा अखोइ नंगा सिबावदा सिगी कनोचे जथरकपनी सोशली थबक थरम सेनापति डिस्ट्रिक्ट की तदुबी असेंबली कॉन्स्टिट्यूएंसी दगी मणिपुर लेजिस्लेटिव असेंबली द टर्म अनिरक एमएलए अमसुंग मिनिस्टर ओरमलबा नेशनलिस्ट पीपल्स पार्टी लो मेकर अमा ओरमबा एन कायसी मतम कुइना नारमलबा असि महाकी ऑफिशियल रेसिडेंस द लेखिद्रे कायसी मसागी चही यखनी पान सुखरे महाना लेखिदबदा चीफ मिनिस्टर एड बिरेन अते मिनिस्टर सिंह फॉर्मर डिप्टी चीफ मिनिस्टर वाई जॉय कुमार अमसुंग एनपीपी की मेंबर सिंह लेखिदबगी युमद चतुना इमुंग मनुंगी अवाबदा सरुक याखरे हियांगलम पुलिस स्टेशन की मनुंग चनबा हियांगलम लाई पांगलबा एरिया दगे ngase पुंग तरुक रोम ताबा मतमदा यूपीपीके की कैडर अमा फारो मियोय अदुगी ममिंग सौग्राकपम किंगसन सिंह सही कुंट्रा मंगा एलाइस नोंगदम अपोप लेखिद्रबा एस नोरेन हियांगलम लाई पांगनबा मनाक्तगिनी थौदोसी मै लेना केस अमा लौखले हरि इंग्लिश चापर मरफुमा थोइदगी लेखिद्रबा मयांग लंबम गौरचंद्रना अचौब थौदांग लौबीदुना लिंखटखिबा हौजिक मणिपुर पुंबगी अचौब लन अमा ओइरिबा येलहोंगैगी तोंगान तोंगान फुरुप कयागी अरिब पोतचै कया खोमजिंदुना थमलंबत नतना अरिब चटना लिचत फोक सोंग न चिंब कयाबु योखतनबा होतनबदा अचौब थौदांग लौरिबा पीपल्स म्यूजियम कक्सिंगी निफु मरिरक सुबा मबोक कुमन थोरम ngasi kakching paji lekai da leiba people's museum kakchingi sanglen da pangthokre sanglen ngasi pangthokhiba thorom aduda athoy mithunglen oina angom ningthau sana konong utra sanglen angom poireiton thorom mapu oina ex mla kakching ac y surchandra singh amadi akhanna ba lengber posing oina caretaker chairperson kakching municipal council and sanjit kumar singh na saruk yakhi असगी थोरम असिग मई लेना अथु मिथुंगलेन अंगोम पोरेटोना महाकी वरोल पीरदुना फोंदोखिबदा मैतै अखोइसी कयाम चौखटलमी कयाम खुदकन पांगन्ना पालमी हाइबसी ngasi म्यूजियम असिदा लेइबा संजेक अरिब पोलम सिंह थांगता पुंग नसिंगबा
मखल क्या असी उरुबदगी ngasi di tasengna khangmangamle museum asi hena saukhatnanaba aikhoi punna hotnaminasi mahaki maikedagisu angamba hotnagani haina phongdok lamkhi ngasi thorom aduga mai leinana thorom mapugi warol pirduna waisur chandra singna phongdokhibada manipur gi masak thokpa puwari puthoknanaba hotnabada loromba thodang asi mani maki magun singthabada loibanairoi jati amana khundarakpa kayam kuirabage kayam chokhatlami haibasi sinhai amadi sinbung warina lepa yaroi jati amagi civilization munna khange hairabadi material fact oiriba makhoina siznamba potchai senjek na singba kaya asina lepkadoribani ngasidi mahakna wan hotnaduna manipur gi tongan ba furup kaya na siznaramba ariba potchai kya tasin khomjinduna tungi mirol da achobulan oigatoriba pot kaya thambiramle masi ekoi pumnamakna manghandana thamnanaba achobo masak thokpa museum ama ohinanaba lengaki mari leinaba singda punna taksinduna hotnaminasi haina phondokhi Hokyu sahi lisingani kunmarigi December tang mari amadi manga loinana December mapal famkiba mifamna laukiwa warep matung ina community health center kakching asi district hospital gi thakta lengakna onkhalak pabu all kha kangli students union na taramna okpa loinana thagalakli aksugi maiketagi thorok pachol aman high hospital asi yamna maru oiba amadi maikai kayagi mayai oiba pam sab hospital amani adu doctor staff nurse ki amadi khuchuklai gi awat apa laibana mapung phana layeng bada sang daba yadaba kaya mayok naduna lakli hojik chu specialist doctor suna laitabana lanai pharmacy kaya da hapta khudingi tongan ba specialist doctor kaya laktuna layengli masina lairaba praja kaya dadi sel thumgi awaba seteng piri tanja sida CIC kakchingbu district hospital gi thakta onkhalakpa asi maike asomgi miyam gidi khwaidigi laibak phabani haina lowi lengak hospital asibu district hospital gi thakta onkhat pirabanina darkar oibasing athuma tamda thabak to auto pirakani haibagi thajaba thambaga loina mapung phaba district hospital ama ohenanaba hotnabada aksuna su angama thodang lounanaba hotnari lakhi Primary Health Center PAC Wangu Laifam gi doctor transfer tokibagi mayokta tha sigi tara manga thagi lamdamdugi miyamna hospital gate on sinduna khongjang changsilakhiba adu khongjang handokre hanagum ana layeng bagi thabakta pung kunmari chupna mathau torgani haina hospital management committee na phongdorli Hospital Management Committee ki Executive Member T.S. Daman Hai Manipur Sarkar ki Health and Family Welfare ki Joint Director na thokiba order amada Kakching District ki Sugno SC ki manungda laiba PIC Wangu gi oina Dr. Ani mathau taunanaba order ama tholakpadagi hospital thingbagi khongjang adu ngarang dagi handokhibani T.S. Daman Hai PIC Wangu Laipumgi oina ana layang bagi thabak thorom singda Dr. Wat padagi miyamna Tengnar khudong chadaba sing khangbiduna health minister Sapam Ranjanna mari lainaba singna doctor tharak lagani haibagi order ama thopirakpagi dabak thagatpa wafam phongdokladuna mahakna makhatana hai PIC asina routine immunization tawada supervisor laitaba amadi staff nurse watpana khudong chadaba kya mayok nariba asi yengbiduna supervisor amadi watpa staff amadi nursing thabir naba mari lainaba singda appeal tawraduna mahakna makhatana hai matungdadi hospital asidagi doctor amadi ate staff sing transfer tawdringaida mahut hana thabiramu PIC asida mathau tawnanaba doctor ani adu ngasi phawbagi oinadi join tawradri haiki amaromda maira paibi amom angausana phongdorokkibada Health Minister amadi mai leinaba makok thongbasingna Dr. Thabir lagani haibasi thagatli makhatana PIC asigi mathau taba awatpa khudimak sing mention binanaba mai leinaba singi puning chingsilakki ngasi jirbam gi
Monitoring Committee CSO Mairapaibi All Manipur Bengali Students Union Maitei Fangal Amadi Naga Rongmaigi Apunbalup Singa Jiribam District Pumbada Pungkun Marigi General Strike Kaukiba Adu Lengak na demand khara Pirak Padagi Matam Khara Komthok Lehaina Ngasi Jimpalgi Office ta Pangthokkiba Pamisinga Unaba Amada District Hospital Monitoring Committee member Panjobam Montessori Devi na Phondokre Makata na haikibada Jiribamda Leriba Hospital asi full bedded hospital ama matik chaba great suba semo amadi MS Singh thabiro haina Tandun lak liba demand asi January 13 government Tokyo order the saruk khagi demand di phangle masi damak mari leinaba authorities sing bu thaga pongdorli adu matik chaba semo ama di MS haiba asi di phangdri maram aduna miyamna tauge haina khalamba general strike asi numit tarani gi oina komthokle adubu numit tarani asida awatpa demand asi pibi daba tarbadi thangnaba numit tagi national highway 37 the economic blockade taugani haina su phondokhi mari lena ba higher authority singbo welcome tawde yamna thagaba phondokse aduga aikoina makhata na aikogi demand haibadi matik chaba semo ama leiba aduga DMS matik chama ama leiba haibadugidi di phangdri maram aduna maram horaga aikoina tawgena khalamba general strike ado nimitarani gi oina komthok sare haitar Miyam ginubit ngasi singdong lekai da laiba DC office complex Jiribam da district administration Jiribam na sinduna mapung fana pangtokhi Thorom adu da pik liba angang sing na chana na ba masung mahitam liba satra satri singi sangadaba yadraba school gi uniform amasung lairik na singba yantokhi Jiribam gi tongan mapam singda laiba mioi kaya ama laktuna masa na pamjaba borewell gi fishery gi agriculture gi horticulture amasung Aadhaar update tauba na singba khudong saba kaya so piki Myangi Numet Thorom Asida Jiribam DC Krishna Kumar IAS da haikibda Honorable Chief Minister na haibagi matung inap ngasi ekoina Myangi Numet asi pangthokli amadi DLO department officers sing amadi staff sing su loina yauri complaint leiba natraga kanaba fangnanabagi kudak ki oiba makoina hairiba singdu yengchinbiri miyamgi namit asi handak thagi ahum suba Saturday da pangthokle mathang thadagi hauraga tha ani suba Saturday da pangthokani haiki handaki miyamgi namit asi Jiribam DC office da pangthokle mathangi Imam market ta oina tauragani aduga mathangda atopa mafamda taunanaba honagani district level officers singnasu official singa ayuktagi laktuna mateng Tawibagi damakta thagapa phongdokchari haina phongdokhi ngasi thorom asida saruk yakiba Manipur State Rural Livelihood Mission MSRLM gi manager Wahangbam Premchan na haikibada Jiribam gi DC gi makhada aikhoi gi district level officer Delo Singh na ngasi miyam gi numit January tang 19 lisingani kunmanga asida Jiribam da koliba block ani Boro Bakra Jiribam dagi miyam ama laaga mana pamba fishery agriculture Aadhaar update tauba correction tauba kudong chaba kaya miyam da piri ngasidi miyam na aningba pamba loina pongdok palakpa asigumna miyam gi nawit Jiribam district sida district administration na sinba asida Jiribam da leiriba miyam punamak lakpiduna department singdagi masa gi darkar laiba kudingba miyam gi nawit asida kudong chaba piri Lengang na piriba scheme singi kanaba alawbiyo haina phondokhi Imphal city manungi lambi chilhaliba amadi mochil haliba asi street vendor da khaktada tainabagi mahutta kanana mochil halibano haibadu Manipur lengak amadi IMC na khangdoklaga thabak paikhatpa mathau tai haina amukogi president Phairojam Nando Luwang na phondokre mafam singasi roadside vendors welfare association gi kuntaret suba foundation degi thorom da phondokhibani roadside vendors welfare association Koramban Imakaitel na Sindura Rok Mahal theater da pangthokhiba thorom aduda National Hawkers Federation gi General Secretary Saktiman Ghosh amukogi president PH Nando Luwang
Makpal ki President Oinam Ongbi Bilasini Devi, RSBWA ki Advisor Jano Begum, KS Betumbi, Tangkul Naga Justice Association ki Secretary Jackson Amadi RSBWA ki President Khatri Tamana Athoi Mithulensin Oina Saruk Yaki Amuko ki President Nando Luana Makha Taraduna High Imphal Mayol da Mosil Liba Lambi Jilhal Libasi Street Vendor da Hek Tainabi Riba Asi Makoina Wajariba Machamasu Kaya Semduna Yum Puri Bani Haibasi Miyamna Amadi Mayli Nibasingna Kangbi Pam Toi Lenga ki Maikei Dagi India ki Oina Ek Semduna Chatnanaba Hokraba Street Vendor Singi Thorang Sing Adusu Mapung Fana Lokat Pirabadi Hena Apaba Imphal City Ama Oibadana Street Vendor Singi Pibamsu Fagatan Bangamgani Haiki Supporting document Yogna, supporting reason to the Litana, Nomi Singunda, Gun Varianda, at the bomb Kapaga Nomi Kapaga, Hinsato, Gatoneta, Baraki democracy, Yam Padaba, Baraki constituency, Yam Sakotaba, Adumbama, Gitaka, Lokanana, Pitimiam, Lokan Habisajini, and the Gomel Indiana, Lobby Gadabadi, Demand Kudimak, Kanakadami, Nagadamini, Tagadamni, over the Butari, Demand Kudimaxi, PB Abadimala, or Topa Abadimala, demand to the Karikari. Wapam jingna kari document jingna karam history na adum ba support to haibado moni ing bigedam ni haibo wapam jama samjani Maduga Mari Lenana RSBWA ki President Khatri Tamana Fongdorpada Kumjalishan Sapan Pudrani Pan ki January Tarni Panda Linkhat Kiba Roadside Vendors Association Asi Linkhat Kiba Matam Aduda members Chamwa Rom Tama Waramba Adung Asidi member Lising Taragi Matakta Leire Association asi Linkhatring Aida Street Vendors Singna Tangnaramba Kudong Sadaba Kaya Adu National Hawkers Association ga Samnaduna National Level da Taksinduna Lakpadagi Kumjali Singari Tara Marida Street Vendors Singi Oiba Bill Ama Parliament da Fast Tawduna Ek Oina Leiraba Matung Kumjali Singani ga Supnata Tarukta Supreme Court Nasu State Singi Chief Secretary Singda State Singi Oiba Mapam Saba Yenglaga Thosil Thorang Paikat Nanaba Kangalak Krabasu Nasi Fawa State Asigi Oinadi Policy Sembidri Adu Renaki Maikei Su Street Vendors Singi Awaba Kangbiduna District Sing Amadi Infalgi Mapam Singda Street Vendors Singi Oiba Mapam Samgat Piva Matautai Haiduna Tabak Paikat Pa Hobirakba Amadi COVID Kimatamda Loan Fawa Street Vendor Card Piraba Singda Panghan Biduna Lokat Piriba Tabak Sing Asigidama Tagat Lihaiki Madugi Manung Daikoi, E. Sharam Ka Haidana, Amaso, Street Vendors, the Lloyd Daiko, the Pirate, Madugi, Toman, online registration, they couldn't over. Adugo, E. Sharam Ka Pirate Sing said, Masina quite again a Sati, Visikamai Sati together. E. Sharam Ka Pirate Mida, accident Opoda, later by Yawapoda, that the guy permanent disabled or a Pai, the Daikoi, Punchi Chupagi Language. Thobal District ki Khambok Laiba Stern Star Higher Secondary School ki Kontramathoi Shiva Annual Prize Distribution cum Felicitation ki Thorom Ama Ngasi School Asi Ground Pangthokre Mahiroi Sing Haitoi Sing Thoiraba Jagoi Isai Kaya ga loinana Pangthokhiba Thorom Aduda Police Station da Probation Officer Oina Mathok Toriba Jai Barange IPS na Athoi Mithunglen Lilong Police Station da Probation Officer Oina Mathok Toriba Diksha Langthasa IPS na Thormapu District Youth Affairs and Sports Officer Devon Morangtem ZEO Zone 3 Thawalgi AI Muhammad Sapula Khan PNB Royal Self Employment Training Institute Kaksingi Director Khaling Thompson Eastern Star Higher Secondary School Khaboki Founder cum Principal KS Mangijau Singh Sangai Yampam Part 2 GP ki Chairperson Muhammad Haider Ali Khabok Part 3 GP ki Chairperson M. Mohan Singh Amadi CYSC Khambok ki President Y. Premjit Maitena Akhanaba Mithunglen Singh Oina Saruk Yaki Thorom Aduda Hokiba Chahili Singh ni Kumari da Tongan ba Organization Singh na Sinduna Pangthokpa National Level, State Level, District Level Amadi Village Level Competition Singh da Makok Mathang Takraba School Asige Mahiroi Singh da Sel Amadi Asamba Khudol Piduna Pungning Thawatki
थोरम अदुगी सरुक अमा ओइना स्टन FC versus CYSA खाबो अमदी Mahusa Team Manipur Artists versus FC 10th Veteran League ISI के फुटबॉल एग्जीबिशन मैच अनिसु पांथोखी Ministry of Culture Government of India की मखादा North East Zone Cultural Center दिमापुर न सिंधु नमित मंगानी सुपना चथगदबा National Festival of Music and Dance 2025 की ngasi dini chanba namita Meitei Indigenous Thangta and Cultural Institute MITTACI Kongba Khetri Laikai Imphal gi artist sing Manipuri cultural program sing Thangta Chairol Jagoi Classical Dance Basanta Ras Utkre Guwahati ki Panjabari da leiba Silpa Gram da ngarang dagi chathakhiba festival asi thasi kumatoi fawba chathagani festival asi da Mitachi ki artist amadi official punna mioi tarahum doina saruk yari nupi masa tare nupa masa tarukna saruk yarba festival asi ki artist sing asi institute asi ki secretary su oirba Manipur State Kala Youth Talent Award thangta fanglaba mutum herojitna lusingli National Road Safety Month 2025 ki saruk ama oina ngasi Nehru Yuva Kendra Bishnupur Indian Red Cross Society Bishnupur District branch amadi Green Brigade Foundation na punna khosamnana sinduna District Administration Bishnupur amadi Traffic Control Police Assistant assist toba oina ngasi Bishnupur Forest Gate mamang the Road Safety Awareness Drive chathakre Road Safety Awareness Drive aduda NYKS Bishnupur ki Deputy Director Dr. Dhanachandra Salam Green Brigade Manipur ki Founder Premjit IRCS Bishnupur District Branch ki Executive Member Singh Wahangbam Tolangu Madi Khwarakpham Khogendra Su Saruk Yaduna Tidim Lambi da Chatliba Miyoi Singh da Road Safety Awareness Drive Sathaki Hauki basai lising ani kolom doi megi tang ahum dagi hauduna Manipur da tok leba irang asida lanje laktuna moirang lamkhai khoyol kaitel relief camp thangjing sindam sanglen relief camp Laimaram High School relief camp Laimaram SC Girls Hostel relief camp ta sangja from loriba IDP singda All Manipur Senior Citizens Welfare Association na ngasi koina satuna blanket sing mateng pangkhre mateng pangba du da association asige general secretary B Sanamacha treasurer L Birjit committee member Dr. Kunjabasi committee member RK Dilip committee member Sahidur Rahman donor S Ibem Pishak amadi atai member singna saruk yaduna relief camp mari da leiba chahi kontra gi matakki IDP yakhai mathoida blanket sing yenthoki mateng pangba aduga mari leinana B Sanamsana phongdok khibada tho anangdeba Manipur da thokliba irang asina maram oiduna tanjena duna relief camp sing da leiba IDP sing asina ningthap tha asida aingba khangbada kharada oirabasu mateng oinanaba member sing na angamba khaigat naduna mateng asi pangjabani haiki like-minded group LMG Manipur na awana taraba imong kaya da left na mateng panglapagi saruk ama oina ngasi ayu khambok maisnam lekai da haukiba sahili singani kumatho gi July tha da labuk telo khoibada masana thoru tractor na nansin khibadagi ningthaujam design sing tabangpal thadoki haiba pau hek tabaga imong asida LMG na mateng pangki loina maraiba Thikraba design gi pikliba masanupi amadi masanupa ani hundok lamki angang ani asigi class 12 forward admission amadi monthly fee LMG Manipur gi maike dagi puthokani haikibagi matung inna handak sahi gi lisingani kunma gi su admission amadi monthly fee thina ba lising kun amadi stationery items ka loina asa athak sing lai oikraba design gi loina bi kunjabati devi da kusinaki Kunjabati Devi nasu LMG Manipur bu punsi gi singbang hamlaroi daba laman tonsinjare loinana ngamkhai leitana thagachari haina phondoki ngasi gi tengbang khongchat adu group asigi advisory board member Haridas Sorok Khaibamna luchingki khongchat aduda group asigi secretary Ojit Sorok Khaibam publicity secretary Rakesh Naurem assistant secretary Surendro
Ningombam Executive Member Jolly Kumar Thongam Amadi Joy Kumar Thoksom Sobita Maibam Joy Thongam Nasingba Maruwaiba Member Kayana Sau Yaki Hauzik Mahaki Masanopa Ahal Ningthauzam Kenny Sahi Tramari Class 8 Tamle Masanopi Ningthauzam Bideswari Sahi Tramato Class 6 Kare Angang animag the base academy khabok tam hai masing tamli angang ani asina class 12 fawgi mahi tambada sangadaba sing LMG Manipur na mateng panglakpagi saruk ama oina ngasigi tengbang adu pangbani haina group asigi secretary Ojit Sorok khaibamna phongdokhi Garang sakang dabasingna kiamgai Muslim awang lekai dagi Muhammad Aris Khan makhong makut amadi machin pullaga phurga hundok lamba thodok ta chenabasing action lokhat piu maitei amadi maitei pangal gi marakta irang thoknanawa sillibasing asi athubada thidok piu haina ngasi kiamgai Muslim awang lekai thongkhong da wakat pham chathakri ngasi maitei amadi maitei pangal Lekai Musing Young Satakiba Wakat from Aduda United Maitei Pangal Committee Executive Member Muhammad Ahmad Razan Hai Lekai Asid Laiba Azizur Rahman Gi Machanupa Muhammad Aris Khan Sahi Kun Mahabu Sakang Davasing na Pakraga Makong Makot Amadi Machin Punsilaga Tamthina Puraga Sire Haiduna Kiamgi Muslim Mang Mayada Hundok Lamba Asi Akan Bamong the condemned Tawi Thodok asi ngarang namidang machal nupiga dukan phamin rambadagi thokhraba matung phone tawada switch off laikibani madudagi thiba khangdabadagi namidang pung nipal taramdaida mangmayada taduna lairambadagi miyamna thengnarkibani thodok asi thoktrigai mamangda tha asigi tang anida masak khangdo mioi khara laklaga atopa mioida chepiu haina kingan khangalamki tang mapalgi namidangda sakhangdaba Mioi khara amuk laktuna mahaki mayumda wari sanaraba matung mayumdagi upu hangdok halaga lupa laktara terukalising kun mangarom laurga kanamata haidok payaroi loinana mahaki mamo amagi mayumda bom thamgadabani haina sukhi lamki hari madugi matungda ngarang sakhangdabasingna farga tamthina furga hundok lambani thodok asida chenabasing laingakna thigatuna chirak pibiu haiki ngarang sire haiduna tamthina furga hundok lamba thodok asi sakhangdabasing aduna tau harma thabak taude haibagi hatnanaba hotnarambo oiramgani maduda sunatana nungsi chanana hingminerba maitai amadi maitai pangalgi lonariba mafam asida hundok lamba aduna communal irang thoknanaba thawaina sinbani masida social media da Karino thodok asi karamna thokpono khangdringai irang thokpa yaba wafam se karana phongdok naba asi khudakta lepiu maram khangdringai phurup amada taisin bagi thong asi sathagano amromda Aris Khan phurga hondok lamba thodok asiga mari leinabani haiduna ngasi laikai asida leiba naha ani police na amuk fanarba tanrakpa asi angakpa poi thodok aduga fanarba tanariba mi ani aduga Karigumba amatada mai lenede haiki wakat mifam aduda achum aran puthok piu maral leitaba mioi furamba yaningde chenabasing serak piu haiba placard thinabaga loina kholau kayasu lauki sengna khangaba kanda kanano karino tawriba thabusi karai bu lali karai bu chumi khangaba kanda matumuksu thokraba matungda sangdainaba yaba morongda ibiu haibatasu ai ngasi media ki mayang do thamjari thokiba thodok Thasigi kunithoi da kangla amadi kaino thongkhalam ahingbada lapak ta pangthokadariba maitei puya mai thakibagi chahi chaniga marfuda tarok suwa nengsing kumon thoromgi mangoinana thasi kundagi hona lamdam asida leiriba mahai loshang singda mahai tamliba mahairoi singna amubu masugi base thetuna amadi masu taret ki pral tangkhai Singthaduna tangkuni thoi fawa namit humni chupna awa phongdokani haina International Observation Committee on Puya Maithaba Ikop Kanglei Paki convener Marang Them Naukhamba Maitaina phongdorli Wafabasigasi iboya maswang lela sanglen da pangthokkiba pawgi phom amada
फोंदोक्लदुना नाउखंबा मैथैना मखा तारदुना हाइरिबा तारिक 12 गी नमित असिगी अयुक पुंग 3 ताबा मतमदा कंगला उत्तरा ममांगदा पुया मैकौ खटपगी थोरम पांगथोकनी मसिगी मटुंग मपुंग ओइबा थोरम ओइना कैनौगी लम अहिंगबा लपाकता कंगलई पाकता 1948 हाइना मिंगथोनबा सुमांग कुमैगी अमगा लोइनना पांगथोकनी हाइकी असिगुमलबा नमित असिदा चही खुदिंगी लांथोक्तुना लाकपा माइचौ निंगसिंग मना अमदी सिंगमी तमी नुंसी खुदोल मनासिंग असिसु कैनौ थोंखा दगी खंगेबम चौबा अंगोमसा अमदी कबो लेकाइदगी डॉक्टर के हिरा कबुइदा मथंगसिना सिनगनी हाइकी असिगुमलबा मालेमदा नमित थाना लैरिबा मखै सिंगमी तमी कुनाइना काउबा ngamroidaba numit asibu palan tawbuda ireisha khudingmakna saruk yabiu haina phongdolakhi नब खनाई पुरम होनबदा लमदम सिगी खैगी तुंगी मिरोंगी दमदम सिगी मिरोंगी दमता खैगी अपुन खनाई में सेम असोबु थौदांग लोबा सिंगीगी सिलिनाव पाइसा सिंग अमा पिजै अदुगा तपाकी दा अमा मसो निसिंग मनाइना खैगी माना खै निसि खै सखमसी अमदि सेंज मना ओइना खन पिजै बुम जि सहीगी ओइना ये सिंगी ओइना खैगी मयाना डॉक्टर के हेरा हर कबियर खंगबा खैगी लान लेप्पा मदी फाजिंदुना थमलिबसिंग थादोक ननबा गाजा सीजफायर अमा इजराइल कैबिनेट अयाब पिख्रे प्राइम मिनिस्टर बेंजामिन नेतन्याहुगे ऑफिस ना हाइखिबदा लान लेप ननबा यानबा असि हयेंग नमाइजिंग नमित्तगी हौरदुना सोकनरिबा लान असि लेप लगनी हाइरि लिसिंग अनि कुलुमदोइगी अक्टोबर 3 तगी हौखिबा लान असि मनुंगदा फाजिंदुना थमखिबा लान फासिंग थादोकपदा यानखि यानबा असि मटुंग इन्ना इजराइल गी जेलदा थमलिबा पैलेस्टाइनियन चार्टेड का 38 हयेंग नोतलगी पुंग मरीगी ममांग अहान मतंग की ओइना थादोक लगनी हाइरि सीज फायर गी लौथोकपा लेख्रबसु इजराइल ना स्ट्राइक तौदुना पैलेस्टाइनियन क्या हातख्रबनी हौकिबा पुंग कुनमरीगी मनुंगदा इजराइल ना यांखैरक सुबा ओइना स्ट्राइक तौखि हाइरि लान लेपगी वफम असि डोनाल्ड ट्रम्प ना ऑफिस पाइबा नुमित्तगी चटनगनी हाइरि दिल असि आउटगोइंग यूएस प्रेसिडेंट जो बाइडेन गी टीम गलोइना थबक तौबनी हाइबा वफम डोनाल्ड ट्रम्प ता अफोंडोकी पैलेस्टाइनियन प्रेसिडेंट मोहम्मद अब्बास ना हाइखिबदा लान लोइख्रबगी मतुंगदा गजा गी दमक दाइट पुंबा लौननबगी सेम साब लोइरे हाइखे सानबगी पाउ लमजानबा हिजम इराबोट निंगसिंग लूफ नसिंदुना थासगी तारमंगादगी खोंगमन मंगजिलदा लैबा ओरिएंटल क्लब की सानबुंगदा चथखिबा अहानबा मंगा 5A साइड ओपन फुटबॉल टूर्नामेंट ngasi sanakhiwa ayuki match singda KYO Kongba Maibam Brothers A Red Eagle amadi YWC Thambal Khong Mai Pakre punatim kunithoina saruk yaduna chathariba tournament asigi ngasi ayuki match singda KYO Kongbana Nava FC bu goal ahum ama Maibam Brothers A na BSM Kansipur bu goal mari ahum amadi Red Eagle da elite striker bu goal ani amada maithi ba piki loinana nongthil gi match tana YWC Thambal Khongna yumbu LSI NLA bu goal ahum amada maithi ba piki tournament asigi hayengi match singda ayuk pung 8 makhai pung nipal makhai amadi mapal makhai da mathang sitna Anjali FC ga Wangpurel FC ga Asa FC ga Nava FC ga amadi More Junior FC ga Maibam Brothers ga A ga lamba taunagani loina nuthil gi match tana pung ani amadi pung ahum da mathang sitna Premika FC ga Maibam Brothers C ga amadi Diamond FC ga United FC ga lamba taunagani hairi Mata Panthoibe Association MPA Thonaujam Sinduna Thonaujam Playground Chachariba Second Ima Panthoibe Trophy 2025 King Asishanakyo Match Ani Ahan Background MPA Bina EPYC Ilang Kangpopi Panjal Ahum Ani the Mighty Pikre MPA Bigi Panjal Singh Adu Jersey number 16 Tez Kumar na Meski minute Kumathoi jersey number 14 Zidin na minute Nifu amadi jersey number 9 Suras na minute Nifu Mathoi chatpata chankibani EPYC Panjal Ani aduna jersey number 9 Raz Boyna Meski minute Kuntoret amadi jersey number 12
Sanathoi match ki minute kuntra mathoi da chankibani ngasi gi ani suba ground gi match tana Wangkhem FC Lamphel na AIFA irengban bu panjal ani suno da maitio piki Wangkhem FC panjal sing adu jersey number 13 Aksarna match ki minute niputret amari jersey number 2 marks na minute nipuma panchat pada chankibani Sunday FC Manipur Sinduna Lamlong Tongkong da leiba artificial turf football ground chatariba Fort Master Dr. M. Manauton Singh and Chandrasakhi Debe Memorial Football Championship 2024 gi ngasi ahum suba quarter final match da flag amadi flam anina akan balamba taunakiba aduda FLA kena FLAM bu goal manga soino da maithio piki amadi hayeng aroiba quarter final match oina EMVFC amadi UVSA anina nuthil pung ama makhai taw matamda lamba tawnaragani hari Manipur hockey gi medyang makhada YCCIC konta ahluk na sinduna satharakiba taranithoi shuba yumnam Rasmani Memorial Invitation under 15 boys amadi women open 7A side cash prize hockey tournament 2024-25 gi ngasi sanakiba nopi kanglop ki semi final match ki ahanba ground da Maira Basikong na YCCICA konta ahlupu manga anida amadi ani suba ground da UESPM Tharoi Jamna TWC Tawung Khokpu Panjal Taret ani da maithio pikre ahum suba ground na nupa kanglop ki sanakiba semi final match da Maira Basikona TS Ice 8 Thawalbu mari ahum da amadi mari suba ground na ICU Larik Imam Laikai na TWC Tawung Khokpu manga mari da maithio pikhi hayeng final match sing Sanaduna tournament asi loishingani hari Aroibada Maroyo Pau Amuhanna Thangal Bazar Kari Oirkani Haiba Tambangam Daba Pibam Amadalairi Haina Aikogi Apunba Saktam gi President Haubam Chitrana Pongdorli People's Museum Kaksingi Nipu Marirak Suba Mapokumon Thoram Pangtokre Ziribam da Miam Ginamit Pangtok Pagaloinana Mahiroi Singda School Uniform Amadi Larik Yantokre Loinana Gaza ceasefire ama Israel cabinet na ayaba pikre Ngasigidamakta di paudam pizwa matang asida losinjari medyang tabir ba kwai puno po amuka hanna khurumjari